video ase Redmi Note 8 amasung Note 8 Pro ani si comparison ni kari feature mo khodi yaurige haibasi ai samna khar usarake sisina Note 8 ne amasung sisina Note 8 Pro ani sigi kari facility kai feature yaurige haibadu ai me ame pham de tang usarake ahamada aina hajar kadir bisi Redmi Note 8 Pro gini Redmi Note 8 Pro sigi magi screen sigi length si 6.35 inch ni aduga magi breadth apakpa sina 3.01 inch oiba aduga thickness sina 0.35 inch oi adu magi weight sina 200 gram hoji aina paikhatchari basi phone sina Redmi Note 8 sigi feature kano magi screen sigi length hairagati 6.23 inch oi aduga magi breadth apakpa my screen sigi apakpa sina 2.96 inch oi aduga magi thickness sigi athaba si 0.33 inch ni aduga magi weight sina 190 gram aduga pakpa si Redmi Note 8 Pro sina kitang hele sumai lai magi comparison se ko yam kana khenabadi na aduga weight tasu ani si khenabase sigi Redmi Note 8 Pro sina hele si gram 10 grams kitang hele yam khenabana yam slightly difference ni mobile ta lai se Redmi Note 8 Pro gi camera ki mitang da hajarake camera mangonda makal mari yawi maningda ahambagi sina 64 megapixel wide ki aduga ani subai sina 8 megapixel ultra wide ahun subada 2 megapixel depth mari subada 2 megapixel micro sina maningi camera ni aduga mamangda yawriba magi selfie camera ay khanoba mamangda yawriba camera sina 20 megapixel gi camera ni aduga mathangi sina Redmi Note 8 gi camera matangda khar hajarake magi sina camera makal mari yawe magi su aham sina 48 megapixel wide ni aduga 8 megapixel da ultra wide ni aduga 2 megapixel da depth oiba aduga 2 megapixel micro oiba aduga mamang da yawe magi selfie camera ay khangna riba mamang gi camera sina 13 megapixel gi oiba Redmi Note 8 amasung 8 Pro gi ani si khena ba khara samla hajarake Redmi Note 8 Pro da yawe Bluetooth ase Bluetooth 5 support tawe aduga Redmi Note 8 na 4.2 support tawe aduga Redmi Note 8 Pro da NFC support tawe yawe aduga Redmi Note 8 na NFC se yaude aduga Redmi Note 8 Pro da support tawe my battery capacity se 4500 mAh lithium polymer ni aduga Redmi Note 8 na ngona support tawe yauriba battery capacity se 4000 mAh lithium polymer ni Redmi Note 8 Pro gi magi variety se makal mari thokna phangi Redmi Note 8 Pro da phangi variety makal khara hairagadi internal memory da 64GB oiba aduga magi RAM da na 6GB oiba amalere aduga internal memory da 128GB oiba aduga RAM da na 8GB oiba aduga ahum subadana 128GB na internal memory oraga 6GB na RAM oiba aduga mari subadana 256GB internal memory oiba aduga RAM dana 8GB na RAM oiba makal mari se Redmi Note 8 Pro da phangi aduga Redmi Note 8 na phangi ba mai variety se makal manga thona phangi ahama da mai phangi ba variety se internal memory da 32GB oiraga 3GB na mai RAM oiba ani subada 64GB na internal memory oiraga 4GB na mai RAM oiba ahum subada 64GB na internal memory oiba 6GB na my RAM oiba mari subada 128GB na internal memory oiba adu 4GB na my RAM oiba adu aroi da my phangi variety si 128 na internal memory oiba aduga 6GB na my RAM oiba aduga zik phone ani sigi Redmi Note 8 amasung Note 8 Pro ani sigi manaba similarities kara feature kara hajarake phone animak si sim da 2G 3G 4G animak loina support tawi so duga Redmi Note 8 Pro sidana mangon da yauri si MediaTek Helio Z90T chipset yawka aduga mangon da Redmi Note 8 yauri sina Qualcomm chipset yawba adu animak si Gorilla Glass ngakani adu mukoi manaba hairagadi mogi frame si plastic ki frame animak loina oiko